Hello everyone. Gram dam dalai be isa kum namukpo kai kum da chari salam toubiri. Beam ngasi je koi gi Manipur da NSN gi Prime Minister Jes Muiba Lakhraba Muiba lak pa dai koi gi Naga Echil enao singna atukki matik officer amadi mahak lak pa dai koi gi haingai leitana har auba amadi yam pumna mak tholaga mahak officer tauba amadi reception tauba gi koi myam no ukre masidai na myam da haijaning badi Manipur gi CM je koi gi Meitei ga kuki ga lan su solution bangam dra doga Meitei na majority oina seat 37 lay rasu sarkar sem bangam dra banena Naga Echil enao dagi amada CM ji oihanlaga Manipur gi irang solution bada mateng oigadra Shanti peace thuna purapada ngamgadra haibase ai wakhal khale ba maramdi makoi gi unity gi sosi ngasi ubada anadai su khangjai ado ngasi gi sem ubada ai gi wakhal kai lai Manipur gi CM si Naga Echil enao de amo ga de Manipur si Shanti oigane kaina khale ba aduna Manipur se khoi gi Meitei lipun su yam support tawjaba ado dai khoi gi Naga Echil enao singi NSN gi Prime Minister Muiba dagi khoi gi KKL na su support tawba dagi khoi gi how Hami Federation how leibak na su support tawba haki kanglup ta haitare maramdi Naga gi uji NSN gi khoi gi Mr. Sir Muiba si maki nungsiba mayam praja na nungsiba se to kimati nungsi hai besi makoi gi koi Naga Echil enao ga le khoi gi atopa community su mayam ten tawri nungsi Meitei dai su ji KKL na madi Meitei lipun na madi khoi gi Hami Federation na yamna reset tawe ado masi matang si dai na haijaning madi Naga Echil enao dagi amana XYZ oiba ka boire ka da boire amana natraga na tangai phadraga na koi sar Muiba si request tawaga Amuktang Manipur CM ji oihanbada mayam na su pamna raba Meitei Echil enao dagi su mayam pamna raba nena masi ai gi wakhal su pamba me yaure maram de mukoi unity si aikoi Manipur da su sigi unity si semak pa ngamgani makoi no raga di na thajaba laiba ado Naga Echil enao sing si dagi sar Muiba oisanu kana oisanu amana aikoi Manipur CM ji oihanbada Manipur Shanti oigadra amadi Shanti thuna lakani haibasi ai gi wakhal da di khanjai aduna mayam da ai gi request ni yaraga di Naga Echil enao da CM ji sarkar ji sembada aikoi gi Meitei Echil enao da su munarabanena sarkar ji sembada Naga Echil enao amada aikoi gi CM ji oihanlaga Manipur se Amuktang Shanti puraknaba honabada thuba khongthang oigani na thajai aduna akoi yaraga di ai gi mod oina di Naga gi people amada Naga gi praja Naga gi misak amada mioi amada Manipur CM ji oihanlasi haibasi miyam dai thamjari thank you everyone leibak Manipur na yakfare long live Manipur